ngasi numida waram phongkiba tongan Manipuri si phongsingdagi amasung thokkiba thawdo wathoksingdagi maruoibe I pausing khongasaraga Manipur top channel gi maikaidagi myamna thamjage ahanbada Eingonda minister Pigadaba party the board Lepkani sapam kanglaipal Tampaki lairibe assembly constituency nipusi gi manungda lamlai na khwaidagi sotabore sothariba lamlai assembly constituency sigi yaifaba tunglamsat ama semnabagidama Eingonda minister ama Pam Pibda Ayaba Pibangama political party duda Ayhakna Mikhal Tenagani Lomi Miam gi punchi role amada analaying kanglonda ahongba purakpagi tangait fadabalek Maramaduna agriculture department amadi health department anigi portfolio Pigadaba minister Pige haina lakpa political party duda Ayhakna Mikhal Tenagani haina ngasi pangtokiba anisuba Nupilal Ningsing Thoram Gamari Lainana Pangtokpa Kana Nainabagi Thoram Amada political activist Sapam Kanglepal Maitena Fundokibani Luisang Aniasi Piroi Harabadi Adugumba party Eduda Ayakna Mikhal Tenaroi Aigi Mitta political party Degi Miam Nahena Lumna Lawi Lamlai Miam Gi Tauna Amadi Lingzel Ayakna Munakangi Lakadariba Mikhalasida Azumbana Mai Pakani Bota Lising Kungani Pan Karahena Leba Lamlaida Sale the Mantikna the Babota listing Taragani Toyhena Pangmangani, Maramdi, Lamlai Gimiam, Asumba Pamba Madilevaki the Maktawai Katpada, Pamubalita Lamdam Amani, Lamyan Behizam Irabotki Yobol Concert Mapam Sidegi Hokibani, Lamyan Basina Sukhalamba, Manaba Kunagi Ihoda Manipur Yoena Kwaidigi Yam Tawai Katkiba Lamdam Amani, Lamlai Maike Gimiambu Sielna Lega Botka Gani, Kalibasing Handaki Mikalasida. Selep manglaga tokani sel mantiknaba pamdaba haurakliba mirolgi yaifaba tunglamsat ama semba pamba isang thauba kayana mikhalgidamak sem saba loire haina pausna su phungdorakli atopa paumana media da lana sandokpigano konthaujam kendragi manung sanba foizing singning da sariba damasi saba yanabagdamak turel khingatpa sina kendra sigi lopham kharada labukti ising sangduna Khawdana Labour Pokaya Ising Tumle Haina Sanduk Liba Paudo Minor Irrigation Department Gi Makada Sagaliba Damasibu Tugaina Basin Mani Haina Poising Singing Juvenile Club Ngasi Pangtok Pau Mipamada Club Sigi Assistant Secretary Oinam Kobiana Fundokre Magna Makata Kibida Damasi Itai Supire Aduga Masina Mapung Fana Tapak Lushilapa Kendra Sigi Lofam Singda Saru Om Tokpigi Anidi Low Ubuda Amadi Hiram Kayada Kanaba Pigadoribini Masida Hagruzam Youth Rising Club na Media the Lana Sanopigano Sariba Damasi Miam Gefana Bani Hanisupali Makasa Tarakpoina to Papa Mana Nupi Sing Nasu Wakal Kantabiro Nando Luang Nasi Bradway Club Kwakaitel Lamdong Sokot Taurang Loop Lamdong Lekai Yefa Taurang Nishaban Nupi Marup Hariba Loop Ohumasina Sinduna Marfuganito Subanupi Lal Ningsing Tauram Kwakaitel Lamdong Community Hall Pangtokre Tauramadu Impal Weski Adakshia RK Taruni Devina Sipges Bradway Club ki President Haisnam Kibzena President Amuko ki President Pairizam Nando Luwang Lamdong Lekai Yefa Taurang Nishaban Nupi Marup ki Vice President Soibam Sitarani Amadi Lamdong Sokot Taurang Lup ki President Guest of Honor Sing Oina Saruyaki Tauram gi Saru ama oina Waka Bamo Lekai Harikagok Makong Nupi Land Yumpamoiba Nupi Artist Sing na Sanaba Drama Maso Kwakaite Lamdong Lampak Totki Tauram ga Mari Lenena Amuko ki President Pairizam Nando Luwang na Hakibida Hauzung Manipur gi Nupi Sing si Maru oina Maitai Nupi Singi Lai Haktaktagi Loina Raklaba Purup Amadi, Marebak Nungsibagi Wakalon Amadi Topa, Matik Motana Singdu, Manipur na India Tilaba Matung na Oirakliba Politics ki Safu Kiana Maikay Lana Satlalaga Lady, Maitay Nupi Singi Matik Matana Singdu Waikogi politician Sing na Sumna Sijana Dabasi, Kwaidigi Lebaktivani, Maitay Nupi Singbu politician Sing na Maru Oina General Election na Candidate Oigadaba Singna, Awang Batakta Tangat Peki Muta, Makogi Board ki Kulai Oina Sijanaga Lady Hensu, Pauks na Supali. Atopa Pau Manamo, Sahi Mangagi Mamang Manipur si Killing Field Oiramba Hauzikti Santi Ore, Nupi Lal Memorial Complex Lupakuror Amaga, Lakuntra Sang Sangbalagani, Minister.
ngasi Manipur lengang na state ki thakta sinduna nupi lal ningsing numit English ngani ga kunga mathoi gi thoram Imphal gi nupi lal Memorial Complex ta pangthok tuna kumja English ngama ga samapan kuntra ga mapan gi December taraga ni thoida thokiba nupi lal da asoba thodang laukibi laikhidrabi thona phabi lamdam sigi ima singi mafam da Minister N Biren na lusingduna miyamna haikat lekat tamduna mapung faba ikai khumna butkre ngasi gi thoram madu chief guest oina saruk yakhiba Manipur gi Minister N Biren thauram aduga mari leinana wa ngangladuna phongdokhibadi BJP na Manipur gi lengak sasan tawrakpadagi haujikti anauba Manipur ama phangle sahi manga gi mamang na Manipur asi killing field oirambada haujikti santi oire miat mi pulaitre lamna masigi misa miam na maning tamna sathok sasin tawduna subono mangamle adobo mikhal maya nakshilakpa sida ngangba yai haina pangang na ngangba tobigano sahi manga gi mamang na Manipur karamba phibamda lairami haibadu khanbiyu haujikta asumba afaba saduna pangang ngangba tobigano haikenasu pausna su phongdorakli atopa pawmana PNW mayum thadok satkraba isil inausing wari sanaduna woroisin purakna bohonabada lamdamasigi imasingna mateng pangbiyu Minister Manipur gi nahakya PNW nungsiraba masagi mayum thadok satkibasing asi ningthina wari sanaduna waroi sinama purakna bohonabada lamdamasida lairiba ima saklabi nupi oibisina asobo mateng pangbiyu condition amata thamdana wari sananaba honabada Manipur lenga nasu sauna mateng pangani haina Minister N Biren phongdokhre wapam asing asi khoirambal kaithil gi ima market ta pangthokpa nupi lal ningsing thoramle Minister N Biren wangang laduna phongdokhibani nupi lal celebration 2021 amadi BJP Manipur Pradesh ki manifesto committee na sinduna pangthokpa thoramadudha Minister na makhata na phongdokhibadi nupi lal karidagi thoki haiba miyamna khangnaraba wapamni haunaruba tawduna British ki mayokta thauna fani ma singna thengnakiba singadunga sigi mirol asina kawfam thokte ima singadugi mafamda ikai kumnabu utpa haibisi yamna maruoi BJP no lusingba lenga asina aikhoigi lusingba neta irabot ki mitam thamduna state function oina pangthokli matamamada miyamda thamkiba aikhoida shakti sinabiyu santi oina leihangi haikibadu hojik Manipur gi praja sing santi oina leire akiba leitre aikoi masel gi marakta hena nakshinaba mari leinare hojik leiriba nupi lal gi mafam masi matam gi sunaba mongda semgalagani ngasi nupi lal gi thoram sida tillibi imasingna amukta hona biduna masa masa gi nungsiraba mayum thadoktuna lana satkraba aikoi gi isilinaw singa santi gi wari sanaduna waroisin purakna ba hona biyu masida lenga nasu condition amata yaudana wari sanabada angamba mateng pangani hainasu pausna makhata na phongdokhi atopa pawmana nupi lal ningsing lamjel pangthokre speaker khemsanda kanglei mapari thopangba mingthol pikre Kuntra subi state level nupi lal ningsing thoram English nganiga kungramathoi state level nupi lal ningsing lamjel singjamai na sinduna ngasi ayuk singjamai supermarket ta pangthokre thoramadura Manipur Legislative Assembly gi speaker Yumnam Khemsanda nupi lal ningsing mitam sangaduna miyamna khusinakre ngasi gi thoramadura mari lainana nupi lal ningsing sepong speaker na phong kibaga loinana state level nupi lal ningsing lamjel singjamai ni speaker Yumnam Khemsana kanglei mapari thongamba haiba mingthol pidun ikai khumna botki thoramadura state level nupi lal ningsing lamjel gi president S Medini amadi social activist gangmaina kabuisu saruyakhi haina pawsina phongdorakli atopa pawmana Kaksing gi lambi da labukta gi gari singna pukhalakpa laikom lainang sing sengdokre laurok pantha loisilakpa ga loinana labukta lau yaibada sizinakhiba gari singna purakpa laikom lainang na miyam satnariba lambi da saiduna laibadagi gari kaya khudong thiba thaudok thulakpa madi laikom singaduna uful olaktuna akoibigi ising nungsitki phibamda sogalakpa yabadagi ngakthoknaba ngasi kaksing ithai committee na maruiba thodang lauduna Grace Cottage Academy mahiroi sing asobo thodang lauduna laikom lainang sing sengdokre hain spau manapali state sigi wangbada thokpa aten ma pau khara khut thonabada terrorist ama hatkre Jammu Kashmir gi Pulwama district security force ka khut thonabada haksinma terrorist ama sire mangondagi nongmai amadi pokhai byaba masa kya phangle hain agency gi pauna hairi aduma puma phamadudagi terrorist ama nanthokre su haina pausina su phungdorakli Amaramdana Center na Raija Ahumda Section Wahai Thamkre Kendra gi Union Health Secretary Rajesh Bhushan Mizoram Kerala Sikkim gi District Nipan Sara Taragi Sang Hena COVID-19
वांखलक्पगा मरी लेना डिस्ट्रिक्ट सिंह अदुदा हेना कनबा मियेंग संगनबा सेक्शन वाई थमख्रे मसिदा नतन स्टेट 15 सु चाद मंगादगी 10 फावबा पॉजिटिव केस वांखलक्पदगी सेक्शन नबा खंगनख्रे हाइन स्पली मखा चथरपोइना ngasi state si go covid-19 update मैम थमजगे ngasi गोरिबा पॉजिटिविटी रेट si 1.5% लेरी अपुन बोइना मियोय 18 नौना covid-19 पॉजिटिव ओइबा थेंगनरखरे मियोय अमना लेखिद्रे covid-19 पॉजिटिव ओइबा थेंगनरखरबा मियोय 18 asi इम्फाल ईस्ट दगी अहुम इम्फाल वेस्ट दगी 13 कक्सिंग दगी अमनी अदमसुम उरकुल दगी अमनी लेखिद्रबा मियोय अमा सिना कक्सिंग दगी हाइनसु क्लेम तौरी लुशिलकपोइना तो पातेन मा पाव अमना हानगी former UNLF की चीफ ओरंबा RK मेगना नुपी लाल थवाई कख्रबसिंगदा इकाई खुमनाबु उठख्रे आइन थिंख्रबा हानगी UNLF United Liberation Front की चेयरमैन ओरंबा RK मेगना स्टेट सिगी प्रजा सिंगिदमक हिस्टोरिक ओरबा दुगुमलबा ब्रिटिश सिंगी मयोक्ता सोनकिबा इमा सिंगदा इकाई खुमनाबु उठख्रे लोइना लोइना जेलदगी थादोरकपा मतुंगदगी RK मेगना ngasiga parakanda public ta thulakpasi miun ubasi ahumlak subani hainasu paus na makhatana phongdorakli aduga hauji koina di mem paus matang se lusinjarage amasum pathoksa gi bresoi ki plan ki ba kya yaurs mem ngak pigani matam gi maroi bi paus su leptana update pizara khaina channel si gi meke digi su mem na thamjari and thank you.